Khamin asinbigisu asinba ma le do mahau tongali ma'am khamin asinbi asinbaga haina asinbaga manade mahause nyang thongda ma'am ngasi ode ko mukbang cha ma'am hayeng gisu tharoi thongba mukbang se tawrake ma'am ngabiramu Hello sinau ma'am ngasi su mukbang ama pura lakchare ko akhoi jumda akhoi puja nungja ko rubagi maramna akhoi mane pharak ama ita tana jumda di mukbang se tawba ngamjadre ado akhoi yamagi room siga laaga mukbang si pulle maka makna kaure aingonda sumaina mukbang tawmina si haina ko ado maki su channel se akhoi tha sigi manung siga sungsoi soidana mayam gi famda share tawjarakani maki video style sina kumaina tawga haibada thong thak se ma yam pamjei bako ado thong thak pa loraga akhoi gi loraga khatanga testing ga tawraga mayam du uchabado aduni bako thangsingna mukbang tawbududi tawroi ko mayam makse sa khatang saraga penjabado adudo mayam ma thongbagi item bong thongbase mayam na su ngabio thasigi manung siga sungsoi soidana mayam da usarakani dodi akhoi wathi waram sumaina tawdai sorpudi akhoi sumaina mangda hawba khinbase mayam khang ngamde adudina akhoi su hawjalage mayam adu taragadi mayam mieng tabiro akhoi gi mukbang se challenge tinate ado siga legjare akhoi gi mamang da khili se nga ani se sena haina ga akhoi gi ase kai nga kauge se haina ga Guwahati da si Guwahati da bangrai ra bangon kaui ko ado akhoi meteron da kari kauri ba nga sara ga hai tare ko laso gumba hai tare doidi akhoi imanabena pirakpa ngatoi pankaj ado manipur gi maron dadi ngahei kaure ado akhoi kasar gi maron dadi pankaj suhaire adoidi hilon suhaire ko mafam fam gi chanabini mayam maron se manadaba se akhoi nokna gumsi mayam ado mayam haurage mayam adoi taragadi jengsi mau se hauro yamba jengsi mau se yam haudong male imanabena pirakpa se su achar su jaure se amet pi jaure adedi nga jaure adedi sonda su amet pi leire jo sonda su se yamanang chagadra se nang si mau tango ngatoi se yam santana pi lai mi jare jengsi mau se so delicious Sele ko hapsong ge sa ni ko mem se mor khiyo voi phau marum to chawai ta sabde hai kana masinga dagi khatang puthabdo mem pitu bikbuda se ni mem ai phara ulake ko mem chele chingmaru de na pi ana pi pe chang ge sabde mem hawre ba phagi nti ko mem chinthi ai ni hawre hayang ni makhan ni thoye ko amana hina ga thongba amana ngatoi thongba hawre ma'am ai channel hangkan dai ucharake thongaga ma'am na aina haiba recipe aina haiba matam adu matam duga adu karke hapuni saiyang thongba se ke sunte matam sana masala hapa matam sana ising hapa kari hapuni kari hapusi khanga di yang se loi haure yes to ma'am dai ucharake tap tamna doi matam khara di tang thama gumbai nei tang ken to te sing khara lo ba ma ho tai gi su mem thama ai se mem ngasigai siga isam sambe ai bu ahan ba makta da akhoi matik chaba camera ama stand ama mic ama aseti compulsory mathau da bani mem youtuber amana ko Person mang pi nattabani na du kari hayo ni do mayam na agi putom se yenga thonga sara hawra kanda mayam na agi channel se mayam na surprise tawiro mem hawra thalo no mem akhoi ma thin je jam kan di khona ba di yaw de ko mem akhoi khutak ta sumsin manina khangaudre boka ai dum da sule hawni ba ko na ba jumde pirak pa toning kho adugai di
ꯑꯗꯩ ꯀꯩꯀꯩꯅꯣ ꯐꯛꯄꯥꯏ ꯅꯨꯡꯄꯥꯏ ꯀꯩꯀꯩ ꯃꯌꯥꯝ ꯌꯥꯎꯕꯅꯤ ꯈꯪꯗꯦ ꯃꯌꯥꯡꯇꯣꯟ ꯑꯗꯩꯗꯤ ꯅꯥꯀꯨꯞꯄꯤꯀꯣ ꯃꯌꯥꯝ ꯃꯥꯏ ꯇꯧꯕꯁꯦ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯄꯤꯛꯃꯜꯂꯕ ꯄꯤꯛꯃꯟꯕꯗ ꯑꯆꯧꯕ ꯑꯃ ꯂꯩ ꯄꯨꯁꯜ ꯂꯣꯏꯔ ꯃꯊꯪꯗ ꯃꯈꯥꯗ ꯕꯣꯛꯁ ꯌꯥꯎꯕꯅꯤꯅ ꯈꯣꯡ ꯊꯝꯕꯁꯦ ꯑꯣ ꯎꯝ ꯍꯥꯎꯔꯦ ꯏꯟꯖꯥꯡꯁꯦ ꯑꯩꯈꯣꯏꯒꯤ ꯉꯥ ꯃꯆꯥꯒ ꯍꯩꯅꯥꯒ ꯊꯣꯡꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯁꯤꯁꯦ ꯑꯗꯨꯝ ꯍꯥꯎꯕꯅꯤ ꯍꯩꯅꯥꯒꯤ ꯃꯍꯥꯎ ꯑꯃ ꯂꯩ ꯍꯩꯅꯥꯒꯤ ꯃꯅꯝ ꯑꯃ ꯂꯩ ꯃꯥꯒꯤ ꯑꯁꯤꯟꯕ ꯑꯃꯁꯨ ꯂꯩ ꯈꯥꯃꯦꯟ ꯑꯁꯤꯟꯕꯒꯤꯁꯨ ꯑꯁꯤꯟꯕ ꯑꯃ ꯂꯩ ꯑꯗꯨ ꯃꯍꯥꯎꯁꯦ ꯇꯣꯡꯉꯥꯜꯂꯤ ꯃꯌꯥꯝ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤ ꯑꯁꯤꯟꯕꯒ ꯍꯩꯅꯥꯒꯤ ꯑꯁꯤꯟꯕꯒ ꯃꯥꯟꯅꯗꯦ ꯃꯍꯥꯎꯁꯦ ꯏꯟꯖꯥꯡ ꯊꯣꯡꯕꯗ ꯃꯌꯥꯝ ꯉꯁꯤ ꯑꯣꯏꯔꯦꯀꯣ ꯃꯨꯛꯕꯥꯡꯁꯦ ꯃꯌꯥꯝ ꯍꯌꯦꯡꯒꯤꯁꯨ ꯊꯔꯣꯏ ꯊꯣꯡꯕ ꯃꯨꯛꯕꯥꯡꯁꯦ ꯇꯧꯔꯛꯀꯦ ꯃꯌꯥꯝ ꯉꯥꯏꯕꯤꯔꯝꯃꯨ ꯍꯥꯎꯔꯦ ꯁꯤꯅꯤ ꯍꯥꯎꯕ ꯍꯥꯏꯁꯦ ꯃꯌꯥꯝ ꯂꯥꯗ ꯆꯥꯕꯒꯤ ꯃꯍꯥꯎ ꯑꯃꯁꯨ ꯇꯣꯡꯉꯥꯜꯂꯤꯀꯣ ꯃꯌꯥꯝ ꯑꯁꯤ ꯀꯥꯎꯕꯤꯒꯅꯨ ꯏꯌꯥꯝꯕꯒꯤ ꯃꯥꯒꯤ ꯀꯝꯄꯥꯎꯟꯁꯦ ꯂꯥꯗꯤ ꯃꯔꯥꯡ ꯀꯥꯏꯌꯦꯕꯀꯣ ꯑꯩꯅ ꯂꯩꯔꯤꯕ ꯔꯨꯝꯗꯨꯗꯤ ꯂꯥꯗꯤ ꯍꯧꯔꯒ ꯑꯩꯅ ꯍꯦꯛꯄ ꯀꯤꯕ ꯍꯦꯛꯄ ꯏꯀꯥꯏꯕ ꯃꯤꯅ ꯉꯥꯡꯉꯛꯀꯗ꯭ꯔꯥ ꯍꯥꯏꯅꯀꯣ ꯂꯥꯗ ꯆꯥꯕꯁꯤꯅ ꯃꯑꯣꯡ ꯇꯥꯏꯌꯦꯕꯀꯣ ꯃꯌꯥꯝ ꯍꯥꯎꯔꯦꯕꯣ ꯆꯤꯟꯊꯤꯕ ꯅꯠꯇꯦꯀꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣ ꯃꯃꯥꯡꯗ ꯁꯣꯔꯤ ꯀꯦꯃꯦꯔꯥ ꯃꯥꯡꯗ ꯐꯝꯃꯒ ꯍꯥꯎꯋꯦꯅ ꯄꯨꯡꯍꯥꯏ ꯍꯥꯏꯖꯟꯕꯗꯨ ꯅꯠꯇꯦꯍꯦ ꯍꯥꯎꯔꯦ ꯍꯥꯎꯃꯟꯒꯤꯅ ꯑꯃꯦꯠꯄꯤ ꯂꯥꯝꯕ ꯀꯥꯎꯔꯦ ꯃꯌꯥꯝ ꯍꯥꯏꯕꯗꯤ ꯃꯣꯔꯣꯛ ꯃꯦꯠꯄꯗꯣ ꯉꯥꯔꯤꯒ ꯇꯧꯔꯒ ꯃꯣꯔꯣꯛ ꯃꯦꯠꯄꯁꯨ ꯃꯔꯣꯟ ꯊꯣꯛꯏꯅꯦ ꯃꯩ ꯀꯥꯞꯄꯦꯍꯦ ꯁꯤꯗꯤ ꯑꯗꯨ ꯅꯍꯥꯟ ꯀꯩꯅꯣꯗꯤ ꯂꯩꯔꯛꯄ ꯉꯝꯕ ꯇꯥꯔꯦ ꯁꯥꯏ ꯃꯥꯁꯨ ꯎ ꯃꯣꯔꯣꯛꯇꯣ ꯂꯩꯔꯝꯕꯗꯩ ꯀꯃꯥꯏꯅ ꯇꯧꯔꯝꯒꯅꯤ ꯎꯃꯣꯔꯣꯛꯇꯣ ꯃꯣꯔꯣꯛꯁꯦ ꯑꯅꯤ ꯄꯨ ꯆꯥꯍꯜꯂꯦ ꯍꯥꯎꯔꯤ ꯒꯧꯍꯥꯇꯤ ꯐꯪꯕ ꯃꯣꯔꯣꯛꯀ ꯃꯅꯤꯄꯨꯔ ꯐꯪꯕ ꯃꯣꯔꯣꯛꯀ ꯗꯤꯃꯥꯄꯨꯔꯗ ꯐꯪꯕ ꯃꯣꯔꯣꯛꯀ ꯃꯥꯟꯅꯗꯦ ꯃꯥꯟꯅꯗꯦ ꯃꯍꯥꯎ ꯍꯥꯏꯁꯦ ꯒꯧꯍꯥꯇꯤꯗ ꯐꯪꯕ ꯃꯣꯔꯣꯛꯇꯤ ꯁꯥꯗꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯌꯨꯝꯂꯣꯝꯗ ꯍꯧꯕ ꯃꯣꯔꯣꯛꯇꯤ ꯃꯩ ꯀꯥꯞꯄꯅꯤꯍꯦ ꯃꯅꯤꯄꯨꯔ ꯃꯣꯔꯣꯛꯁꯨ ꯃꯩ ꯀꯥꯞꯄꯅꯤ ꯗꯤꯃꯥꯄꯨꯔ ꯃꯣꯔꯣꯛꯁꯨ ꯃꯩ ꯀꯥꯞꯄꯅꯤ ꯑꯗꯨꯁꯨ ꯃꯍꯥꯎꯗꯤ ꯃꯥꯟꯅꯗꯕꯅꯤꯀꯣ ꯃꯐꯝꯒꯤ ꯂꯩꯍꯥꯎꯁꯦ ꯇꯣꯡꯉꯥꯜꯂꯤꯗꯅ ꯑꯗꯨꯅꯅꯤ ꯑꯩꯒꯤꯗꯤ ꯁꯥꯗ꯭ꯔꯗꯤ ꯍꯥꯎꯇ꯭ꯔꯦ ꯖꯥꯔ ꯏꯟꯖꯥꯡ ꯑꯃꯦꯠꯄꯤꯁꯦ ꯃꯔꯣꯟ ꯊꯣꯛꯏꯕꯣ ꯃꯩ ꯐꯖꯅ ꯆꯠꯂꯦ ꯃꯌꯥꯝ ꯃꯣꯔꯣꯛ ꯌꯥꯝ ꯄꯥꯝꯖꯕ ꯍꯥꯏꯇꯥꯔꯦ ꯍꯥꯎꯔꯦ ꯁꯤꯁꯦ ꯃꯌꯥꯝ ꯍꯩꯅꯥꯒ ꯉꯥ ꯃꯆꯥ ꯃꯨꯛꯕꯥꯡ ꯇꯧꯅꯔꯝꯃꯀꯣ ꯑꯩꯈꯣꯏꯗꯤ ꯑꯗꯨꯝ ꯃꯆꯥ ꯑꯃ ꯇꯧꯔꯤꯕꯅꯤ ꯁꯤꯁꯨ ꯑꯍꯥꯎ ꯃꯈꯜ ꯑꯃꯅꯤ ꯇꯧꯅꯩꯗ ꯃꯤ ꯃꯌꯥꯝ ꯑꯃ ꯇꯧꯅꯩꯌꯦꯕ ꯑꯩꯅ ꯎꯗꯕ ꯇꯧꯅꯩ ꯍꯣꯏ ꯃꯥꯏ ꯑꯃꯦꯠꯄꯤꯁꯤꯗꯤ ꯃꯩ ꯆꯠꯂꯦꯍꯦ ꯃꯌꯥꯝ ꯐꯖꯅ ꯈꯨ ꯆꯥꯕ꯭ꯔꯥ ꯑꯃꯦꯠꯄꯤꯗꯣ ꯑꯁ ꯁꯥꯏꯌꯦ ꯑꯁꯤꯅꯤ ꯄꯥꯝꯃꯤꯁꯦ ꯉꯥ ꯃꯆꯥꯒꯤ ꯃꯀꯣꯛꯁꯦ ꯆꯨꯞꯄ ꯆꯥꯕ ꯃꯔꯨ ꯃꯟꯗꯕꯤ ꯁꯥꯏꯔ ꯑꯗꯨꯝ ꯃꯔꯨꯗꯨ ꯑꯗꯨꯝ ꯍꯥꯏꯐꯦꯠ ꯀꯩꯅꯣ ꯇꯧꯕꯤꯕ ꯑꯩꯈꯣꯏ ꯏꯌꯥꯝꯕ ꯃꯨꯛꯕꯥꯡꯒ ꯇꯧꯔꯕ ꯃꯥ ꯃꯁꯥ ꯅꯣꯏꯊꯣꯛꯑꯅꯤ ꯑꯗꯨꯝ ꯊꯣꯡꯕꯒꯤ ꯆꯥꯕ ꯋꯥꯅꯤ ꯃꯨꯛꯕꯥꯡ ꯇꯧꯕ ꯍꯥꯏꯁꯤꯗꯤ ꯆꯥꯗ ꯌꯥꯗ꯭ꯔꯕꯅꯤ ꯃꯌꯥꯝ ꯃꯃꯥꯡꯗ ꯈꯇꯪꯒ ꯆꯥꯕꯗꯨ ꯌꯥꯄꯣꯟꯇꯦꯕ ꯑꯗꯨꯅ ꯑꯩꯅ ꯇꯧꯗꯣꯏꯁꯦ
ꯊꯣꯡꯕꯒꯤ ꯑꯩꯗꯣ ꯁ꯭ꯇꯥꯏꯜꯗꯣ ꯇꯧꯔꯒ ꯃꯌꯥꯝꯅꯁꯨ ꯊꯣꯡꯉ ꯍꯥꯎꯔꯒ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯕ ꯑꯗꯨꯝ ꯀꯔꯤꯒꯨꯝꯕ ꯊꯣꯡꯕ ꯑꯃꯈꯛ ꯏꯌꯥꯝꯕꯁꯤꯒ ꯊꯣꯡꯕ ꯑꯩꯈꯣꯏ ꯕꯦꯆꯦꯂꯔ ꯈꯪꯗꯦ ꯅꯨꯄꯥ ꯃꯆꯥ ꯈꯪꯗꯦ ꯅꯨꯄꯤꯒ ꯃꯆꯥ ꯈꯪꯗꯦ ꯍꯣꯁꯇꯦꯜ ꯂꯩꯕ ꯁ꯭ꯀꯨꯜ ꯂꯥꯏꯐ ꯂꯩꯕ 10+, 12+, ꯒ꯭ꯔꯦꯖꯨꯋꯦꯠ ꯈꯪꯗꯦ ꯃꯄꯥꯟꯗ ꯍꯣꯁꯇꯦꯜ ꯂꯩꯕ ꯃꯁꯥꯅ ꯊꯣꯡꯉ ꯆꯥꯕ ꯃꯌꯥꯝꯁꯤꯡꯅ ꯀꯔꯤꯝꯇ ꯂꯩꯇꯕꯤꯗ ꯀꯔꯤꯃꯥꯏꯅ ꯊꯣꯡꯉ ꯀꯃꯥꯏꯅ ꯍꯥꯎ ꯆꯥꯅꯤ ꯍꯋꯥꯏ ꯈꯛ ꯃꯁꯨꯔꯤꯒ ꯀꯃꯥꯏꯅ ꯊꯣꯡꯉ ꯍꯥꯎ ꯆꯥꯅꯤ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗꯣ ꯑꯗꯨꯅꯦꯕ ꯑꯩꯅ ꯇꯥꯛꯇꯣꯏꯁꯦ ꯃꯌꯥꯝꯗ ꯑꯗꯨ ꯊꯣꯡꯉ ꯆꯥꯔꯀꯥꯟꯗꯨꯒ ꯃꯌꯥꯝꯅ ꯍꯥꯎꯔꯒꯅꯦꯕ ꯇꯧꯕꯗꯤ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯍꯥꯏꯔꯒ ꯁꯥꯎꯕꯤꯒꯅꯨ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯃꯔꯝꯗꯤ ꯌꯥꯝꯅ ꯑꯂꯨꯕ ꯇꯥꯡꯀꯛ ꯑꯃ ꯋꯥꯐꯝꯅꯤ ꯁꯤꯒꯤ ꯃꯔꯝꯗꯤ ꯍꯧꯖꯤꯛꯀꯥꯟꯒꯤ ꯂꯥꯏꯔꯤꯛ ꯇꯝꯃꯤꯕ ꯍꯣꯁꯇꯦꯜꯗ ꯂꯩꯔꯤꯕ ꯑꯉꯥꯡꯁꯤꯡ ꯂꯩꯁꯥꯕꯤ ꯄꯥꯈꯪꯁꯤꯡꯁꯦ ꯑꯅꯝꯕ ꯃꯇꯝꯗꯗꯤ ꯍꯩꯒꯟꯗꯦꯗꯅꯀꯣ ꯃꯌꯥꯝ ꯑꯗꯨꯅ ꯍꯥꯏꯖꯕꯅꯤ ꯃꯌꯥꯝ ꯑꯩꯈꯣই ꯆꯥꯗꯤ ꯆꯥꯅꯤꯡꯉꯒ ꯍꯩꯇꯕꯗꯣ ꯃꯃꯥꯅ ꯃꯄꯥꯅ ꯁꯨꯃꯥꯏꯅ ꯊꯣꯡꯉ ꯆꯥꯔ ꯍꯥꯎꯔꯅꯤ ꯀꯥꯏꯅꯗꯣ ꯍꯩꯇꯕ ꯑꯗꯨꯗꯣ ꯑꯩꯈꯣꯏꯁꯦ ꯌꯦꯡꯉ ꯍꯩꯅꯤ ꯍꯥꯏꯕꯅꯤꯗ ꯌꯦꯡꯉꯨ ꯀꯃꯥꯏꯅ ꯊꯣꯡꯉꯨ ꯑꯗꯨꯒ ꯇꯝꯃꯨ ꯃꯌꯥꯝ ꯆꯥꯛꯈꯣꯝ 2-3ꯇ ꯉꯥꯏꯔꯦ ꯑꯁꯤꯒꯤꯁꯦ ꯑꯣꯛꯑꯦ ꯍꯥꯏꯔꯦ ꯑꯩꯁꯦ ꯇ꯭ꯔꯥꯏ ꯇꯦꯕꯜꯗꯨꯅꯤ ꯑꯩ ꯊꯣꯡꯒꯦ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨ ꯑꯩꯅ ꯊꯣꯡꯕ ꯑꯗꯨꯃꯥꯏꯅ ꯃꯌꯥꯝ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯨ ꯍꯩꯔꯤꯕꯣꯞ ꯆꯤꯛꯀꯗ꯭ꯔꯣ ꯆꯤꯛꯑꯣ ꯍꯩꯔꯤꯕꯣꯞꯅ ꯅꯪ ꯈꯤꯇꯪ ꯊꯣꯡꯉꯦ ꯑꯇꯦꯛꯄ ꯍꯩꯔꯤꯕꯣꯞꯅꯤ ꯍꯥꯎꯋꯤꯗꯅ ꯍꯩꯔꯤꯕꯣꯞꯁꯨ ꯅꯍꯥꯟ ꯍꯥꯞꯐꯝꯗ ꯂꯩꯔꯝꯃꯦ 2ꯗ ꯂꯨꯄꯥ 50 ꯍꯥꯎꯔꯦ ꯑꯩ ꯇꯥꯔꯦ ꯂꯣꯏ ꯆꯤꯡꯁꯜꯂꯣꯅꯦ ꯁꯥꯔ ꯂꯥꯜ ꯃꯌꯥꯝ ꯃꯈꯥꯔꯣꯝꯗꯩ ꯀꯥꯡꯁꯨ ꯈꯟꯅ ꯊꯕꯛ ꯇꯧꯔꯛꯏ ꯃꯥꯏ ꯊꯣꯡ ꯐꯥꯛꯄ ꯌꯥꯗꯦꯕ ꯀꯥꯡ ꯆꯪꯉꯦ ꯏꯌꯥꯝꯕꯁꯨ ꯊꯧꯖꯟꯈ꯭ꯔꯦꯅꯦ ꯃꯥꯏ ꯆꯥꯛꯁꯦ ꯃꯥꯏ ꯆꯥꯛꯁꯨ ꯌꯥꯝ ꯆꯞ ꯃꯥꯟꯅꯔꯤꯃꯤꯀꯣ ꯃꯌꯥꯝ ꯑꯩꯗꯤ ꯍꯥꯎꯔꯗꯤ ꯆꯥꯏꯑꯕ ꯍꯥꯎꯇ꯭ꯔꯗꯤ ꯆꯥꯗꯦ ꯑꯗꯨ ꯃꯌꯥꯝꯅ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯍꯥꯎꯔ ꯀꯃꯥꯏꯅ ꯆꯥꯅꯤ ꯍꯥꯎꯅ ꯀꯃꯥꯏꯅ ꯊꯣꯡꯒꯅꯤ ꯍꯋꯥꯏꯗ ꯊꯣꯡꯉꯁꯨ ꯀꯃꯥꯏꯅ ꯍꯥꯎꯅ ꯆꯥꯅꯤ ꯍꯥꯏꯕ ꯁꯤ ꯑꯗꯨꯅ ꯈꯥꯃꯦꯟ ꯑꯁꯤꯟꯕꯗꯨꯗꯤ ꯂꯩꯔꯁꯨ ꯑꯩꯅ ꯄꯥꯝꯕꯤꯗ ꯄꯥꯟꯕ ꯍꯩꯅꯥꯒ ꯑꯗꯨꯝ ꯊꯣꯡꯉꯕ ꯍꯥꯏꯇꯥꯔꯦ ꯃꯍꯥꯎꯗꯣ ꯍꯩꯅꯥꯒꯤ ꯃꯅꯝ ꯃꯌꯥꯝ ꯂꯣꯏꯔꯝꯗꯥꯏꯁꯤꯗ ꯃꯌꯥꯝ ꯕꯤꯁꯃꯥ ꯕ꯭ꯂꯣꯛꯀꯤ ꯆꯦꯅꯦꯜꯁꯤꯕꯨ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯕ ꯂꯥꯏꯛ ꯇꯧꯕꯤꯕ ꯃꯌꯥꯝ ꯑꯅꯧꯕ ꯃꯤꯅ ꯐꯪꯕꯤꯕ ꯇꯥꯔꯒꯗꯤ ꯃꯌꯥꯝ ꯕꯦꯜ ꯑꯥꯏꯀꯟꯁꯦ ꯇꯛ ꯍꯥꯏꯅ ꯅꯝꯕꯤꯔꯛꯎ ꯃꯌꯥꯝ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯩꯅ ꯑꯂꯣꯏꯕꯗ ꯍꯥꯏꯖꯅꯤꯡꯕ ꯍꯥꯏꯕꯨ ꯃꯌꯥꯝ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯁꯦ ꯅꯨꯡꯁꯤ ꯆꯥꯟꯃꯤꯟꯅꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯕ ꯍꯥꯏꯕ ꯃꯇꯥꯡ ꯍꯥꯏꯗꯣ ꯑꯣꯏꯔꯕꯅꯤ ꯃꯌꯥꯝ ꯑꯃꯅ ꯆꯤꯡꯈꯠꯃꯤꯟꯅꯁꯤ ꯑꯃꯅ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯤ ꯀꯥꯏꯗ ꯑꯃꯅ ꯆꯦꯡ ꯆꯪꯉꯦ ꯍꯟꯗꯛ ꯆꯦꯡ ꯆꯪꯉꯦꯕ ꯍꯟꯊꯔꯝꯒꯅꯤ ꯑꯩ ꯆꯦꯡ ꯆꯪꯗꯦ ꯑꯩ ꯆꯥꯛ ꯌꯥꯎꯔꯤꯕꯅꯤ ꯍꯤꯟꯖꯥꯡꯗꯣ ꯂꯩ ꯆꯥꯒꯦ ꯆꯥꯕ ꯃꯌꯥꯝ ꯗꯟ ꯍꯥꯎꯔꯦ ꯃꯌꯥꯝ ꯑꯗꯨꯗꯤ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣ ꯑꯃꯨꯛ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣ ꯑꯃꯨꯛ ꯉꯥꯏꯕꯤꯔꯝꯃꯨ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯑꯁꯤꯒ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯊꯦꯡꯛ ꯌꯨ